Israel force Singna Displacement gi Cheitheng Piraba Matungda Gaza city da bombing Leptana Chathari Israel gi military force Singna evacuation gi Cheitheng Piraba Matungda Israel na Gaza sinba thungna lepalaitana bombing Chathari ngasida yamdrabada aerial attack yankhai hena tawkhre amasung Gaza city gi nongpok thangba sarukta akanaba miteng changkhre masina yamna chawna akiba pokhalle Israel gi force Singna ngarang khaktada Gaza da yamdrabada Palestine miyoi humphunipan hatki madugi manungda Gaza city amasung lamda masigi nongpok thangba sarukta gi yamdrabada miyoi nifutret yauri haina medical team singna Al-Jara gi paumi singda fongdorakli loinana ngasi nongna amuk ayuk anganbadagi Al-Aqsa Martyrs Hospital Dayar El Balada Leiba Sida Chathakiba attack singda miyoi nifunipan siki haina makhata na fongdorakli Israel gi force singa target tariba mafam singi manungda kha thangba sarukta Khan Yunis loinana nongpok thangba Gaza city amasung Zavalia Singh haina hairi loinana nakalamaromda Egypt ki foreign minister na hairi madudi mahaki leibakna numit humfugi ceasefire tawngana anauba Gaza amagi damakta Israel gi fajan kiba miyoi kharaga exchange tawnaba process chathari haina makhata ki kumjali singani ga kulhumdoi gi October gi 3 gi chatharakiba Israel amadi Gaza gi conflict asida Israel gi force singi attack ta apunba miyoi Lising yang kaitaruk ka chonga kuntra matoi sikre loinana lak amaga lising kuntra humdoi chatruk ka nifuni toi asina sokapan nanghan kre haina Gaza gi health minister na fongdokre